Tomalsu mamai mamit pumba humang anapi karaklami. Machindasu lauksambam khangdraba lairon kaya amasu leptana soli. Phatraba posem adu lauthoknaba mahaksu phana kanna hotnazarami. Imungi miyoisingi kaisu khangjadabana Tomalna haibagi matung inna wala ngangnadana adu makhru khuda kunlaga khurumli. Chanbigi masada tairen pungphaina hek kanbaga ngasai makhai gyan mangna leirubaga pangkhak oiramba chanbido khanghaudana chor chauna hollaga mamit khangpang pangthorakle. Tomalda maya krakak chiklaga chadobo makhai mamit khane yingaklaga longna fuk hagolai. Sahumduda mamit uishinaramba sing adusu ikhang khangna pangthoknarakle. Tomal fingna akan balaison tinson kaya tawduna chanbibu phathanabu honai. Masaduda hanjin tairen pungphai yauba ising patraduda thinthadana luplaga masa pumba khitoklami. Fana kanna laknarabatung. He nang nangamaga natik leiradi adum khangduna lay. Aina ngamagana nang buloishinduna machet shagairaga mainungda langsinge. Si haiduna Tomal ashauba amaga loinana magi haisabi buti loksing lalong sizinaduna phatraba thawaiduga mayoknarami. Miku kharagi tungdadi thawaiado khangphang khangaktra mali. Chanbigi masadagi thokibagumna sabtra tawramba mayam ado lepkhraga yamna wana chokthara chang ado tunglomda oina haitharagle. Mikuptuda sanahanbi chensillaga machabu ngakpirami. Imungda kaino khangdaba manam namthib amayam ama namlamba adusu tapna pharakli. Mapa macha anisu pakhatna changsilai. Tomal mapung phadriba thau adu loisalunaba yangkok mathakta hapiba potlam cheiram kharaduga hangol ama puraga sumaglomda khonglei thuna thokre. China na yomlaba masa aduda ona thoina khangbagum mitlu anidasu mapi ira thanglaga machindana awabaga loinana tanik laba khonjelda mamabu itap tapna kausaraga mamit pangba ngamboi ngamdaboy aduguma phibamdu ubada chingkhaidi machalgi matawduda thamoi mache tana kaire. Karamba pungphamda oikiba thaudokno phajana laksilluba ngamde. Kanadasu laluba tawdana icham chamna hingzaramba makhoigi punsi sibo asuk khudong thiba lambi amada chingsinbiriba karigi oiramba yai khallubada phumbangnei. Ka hena khulsigi miyamdagi watta padaba imungni haibasu natte. Chingnaba yaba hiram amatta leitrabada wakhal phaksinna kadagi thoraklaga chingkhai mangolgi sopha machaduda tumin famlaga leirami. Lai thoram loishillaga Tomal su hankhrabani. Sanaan bisu korogi mangal khazak phanglakpaga iru maitharaga hingolda panba hailei khara heklaga ngasigi khulgi laisang tamna thongniba chatkre. Pisak su maithong imak maksinna machana pai manakta lai. Tapna famtharaklaga wari samba horei. Thoiba nama halaktringai shida tawba yaba karinu khara khana hausi. Natrabadi namagi mamangda masigi wari sabase Nachalgi mataw uraga amuki na thamoy laiman oirani. Chingkhay su khalamlibani. Mapada tapna yinglai amukso machalgi ka tamna nungay tana yingse. Baba, nachagi wakhaldadi laitangi thawakso kharamakhaidi pangthoklabanina. Doktor ama danaraga chanbigi asokpa mafamsingdo yengthokpo aina. Imaga makhoi anigi pokningso chamjanaba tawbana faroidro. Aduda luribadi phibamsida nachalna karamna hogotlaga hospital chatkani. Khulsida doctor nurse marang kaina leibasu natte. Mi layingba leiba doctor gi masingsu nemi. Lurkreda tawdorise. Baba adugidi matha sabirono. Sanaga pau phaunaraga aina fanaba sillage. Phani haibadu tawro. Namadadi matha sahalagumsiko. Nachalsi panghakta sangbirukhige. Matomda thadokbasu nungaite. Hoi baba. Amaromda chingkhay sorhon tharakpada khangning ningsingei sanada ngarang thokiba thodok pumba uraklami. Matomta natte matha saramlibado nungsiraba mataw adusuni. Asuk luraba tanpham aduda mataw duna oiramgadaba phibamdo
ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ ꯄꯟꯊꯗꯦ ꯁꯅꯥꯗ ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯔꯤꯡ ꯆꯠꯂꯒ ꯄꯥꯏꯈꯠꯂꯛꯏ ꯆꯤꯡꯈꯩꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁꯣꯝꯗꯒꯤ ꯁꯅꯥꯅ ꯁꯥꯎꯅꯤꯡ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯀꯩ ꯍꯥꯏꯔꯝꯒꯦ ꯑꯁꯣꯝꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯃꯤ ꯀꯩꯅꯣ ꯌꯥꯗꯕ ꯍꯥꯏꯗꯤ ꯉꯔꯥꯡ ꯑꯗꯨꯛ ꯐꯖꯅ ꯏꯕꯥꯅꯤ ꯆꯪꯗꯅ ꯆꯥꯝꯊꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯕ ꯉꯝꯃꯤ ꯕꯕꯥ ꯏꯃꯥꯈꯣꯏꯗꯤ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯧꯕꯁꯦ ꯏꯔꯥꯜ ꯄꯨꯝꯕ ꯏꯁꯥꯅ ꯌꯥꯖꯔꯒꯦ ꯍꯥꯏꯔꯕꯁꯨ ꯑꯆꯨꯝꯕ ꯋꯥꯔꯤꯗꯨꯃꯗꯤ ꯁꯦꯡꯅ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯃꯇꯦꯡꯁꯦ ꯅꯪ ꯅꯠꯇꯅ ꯀꯅꯥꯅꯅꯣ ꯄꯥꯡꯕꯤꯗꯣꯏꯁꯦ ꯆꯤꯡꯈꯩꯁꯨ ꯃꯇꯥꯎ ꯁꯅꯥꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯈꯪꯗꯕꯅ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯈꯔ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯆꯤꯡꯈꯩ ꯈꯨꯝꯐꯝ ꯈꯪꯗꯕꯒꯤ ꯁꯣꯔ ꯁꯥꯡꯅ ꯊꯤꯡꯂꯒ ꯑꯃꯨꯛ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯂꯤꯔꯒꯦ ꯉꯥꯛꯇ ꯉꯥꯏꯔꯝꯃꯨ ꯊꯣꯡꯒꯥꯜꯁꯨ ꯏꯔꯥꯞ ꯂꯥꯞꯅꯗꯕꯅꯤꯅ ꯃꯤꯀꯨꯞ ꯐꯥꯗ ꯌꯧꯔꯛꯂꯦ ꯃꯥꯡꯒꯣꯜꯗ ꯀꯤꯁꯣꯔ ꯍꯣꯏ ꯑꯍꯜ ꯑꯃ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯝꯕꯗꯨ ꯎꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯍꯥꯕ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯕꯦꯕꯥꯔ ꯎꯠꯂꯝꯂꯒ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯁꯅꯥꯕꯨ ꯍꯥꯟꯅ ꯊꯤꯔꯝꯃꯤ ꯁꯅꯥꯁꯨ ꯃꯌꯥꯏ ꯀꯥꯗ ꯃꯊꯥ ꯁꯥꯅ ꯃꯈꯨꯠꯅ ꯃꯀꯣꯛ ꯁꯧꯔꯒ ꯅꯣꯟꯊꯗꯨꯅ ꯐꯝꯂꯝꯃꯤ ꯆꯤꯡꯈꯩ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯁꯅꯥꯒꯤ ꯅꯥꯛꯇ ꯒꯤꯠ ꯐꯝꯊꯔꯛꯏ ꯁꯅꯥ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯔꯥꯁꯤꯒ ꯅꯨꯄꯤꯗꯨꯒ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯇꯥꯔꯛꯂꯝꯃꯤ ꯏꯃꯧꯁꯤꯗꯤꯅꯦ ꯀꯔꯤꯝꯇ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯏꯃꯥ ꯍꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤꯗꯣ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ ꯄꯣꯛꯄꯗ ꯈꯨꯇꯨꯝ ꯇꯥꯔꯒ ꯂꯥꯛꯈꯤꯕ ꯍꯟꯕꯗ ꯈꯨꯕꯥꯛ ꯇꯤꯡꯊꯣꯛꯂꯒ ꯍꯟꯕ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯃꯆꯠꯅꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯤꯡꯍꯟꯅꯔꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯕ ꯅꯠꯇꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯒ ꯌꯨꯝꯁꯤꯗ ꯏꯃꯧ ꯅꯠꯇꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯁꯛꯅ ꯍꯔꯥꯎꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯁꯨ ꯀꯜꯂꯤ ꯏꯃꯧꯗ ꯉꯥꯛꯇ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯍꯜꯂꯣꯏꯗ ꯏꯃꯥ ꯏꯆꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯅꯨꯄꯤꯗꯨꯁꯨ ꯏꯃꯨꯡꯗꯨꯒꯤ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯅ ꯑꯣꯏꯕ꯭ꯔꯥ ꯀꯔꯤꯒꯤꯕꯨ ꯑꯣꯏꯔꯝꯒꯅꯤ ꯃꯕꯣꯛꯅꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈ꯭ꯔꯦ ꯃꯥꯅ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯥꯄꯜ ꯑꯃꯁꯨ ꯀꯥꯖꯔꯤ ꯌꯥꯝ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕꯤ ꯁꯥꯔꯒ ꯇꯞꯅ ꯏꯪꯅ ꯃꯣꯡꯍꯥꯗ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯅꯆꯥꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯗꯗꯥꯒꯤ ꯑꯄꯥꯝꯕꯗꯁꯨ ꯌꯦꯠꯆꯅꯤꯡꯗꯦ ꯔꯥꯁꯤꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯆꯗꯕꯒ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯅ ꯈꯨꯝꯃꯛꯂꯤꯕ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯄꯪꯂꯕ ꯊꯃꯣꯏ ꯑꯗꯣ ꯃꯤꯀꯨꯞꯇꯨꯗ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯈꯖꯥꯏꯗ ꯍꯩꯊꯔꯛꯂꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯣ ꯇꯞꯅ ꯂꯥꯝꯂꯒ ꯈꯣꯝꯒꯠꯄꯤꯔꯛꯏ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯗꯨꯅꯤꯗꯅ ꯏꯃꯧꯁꯤꯗꯤ ꯅꯃꯥ ꯑꯩꯅ ꯄꯥꯝꯖꯕ ꯈꯨꯠꯆꯥꯕꯤ ꯏꯃꯧ ꯍꯥꯏꯕꯗꯣ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯏꯆꯥꯅ ꯈꯪꯅ ꯄꯨꯔꯛꯂꯦ ꯁꯤꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯅꯤ ꯅꯈꯣꯏ ꯕꯕꯥ ꯏꯕꯥꯅꯤ ꯇꯥꯟꯅꯔꯒ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯁꯅꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯃꯥ ꯑꯩꯅ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯛ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯄꯉꯥꯡ ꯉꯥꯡꯖꯔꯕꯁꯨ ꯆꯠꯅꯕꯤꯒꯤ ꯄꯜ ꯂꯥꯟꯕ ꯊꯕꯛ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯃꯗꯨꯗ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯀꯣ ꯏꯃꯥ ꯂꯩꯔꯤ ꯋꯥꯒꯅꯨ ꯏꯃꯧꯁꯤꯗꯤ ꯏꯍꯦ ꯅꯈꯨꯠꯇꯨꯅ ꯀꯩꯗꯧꯔꯦ ꯐꯅ ꯊꯤꯅ ꯁꯥꯡꯅ ꯁꯣꯛꯂꯝꯃꯤꯁꯤꯗꯤ ꯉꯔꯥꯡ ꯏꯕꯨꯡꯉꯣꯅꯒ ꯀꯥꯗ ꯐꯨꯆꯩ ꯇꯧꯕ꯭ꯔꯣ ꯀꯩꯗꯧꯕꯗ ꯁꯣꯛꯂꯤꯅꯣ ꯁꯤꯕꯣ ꯋꯥ ꯉꯥꯡꯅ ꯌꯦꯡꯂꯛꯄꯗ ꯑꯁꯣꯛꯄ ꯃꯐꯝꯗ ꯎꯈꯤꯕꯅꯤ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯚꯥꯞ ꯑꯣꯏꯍꯧꯗꯕꯒꯤ ꯂꯣꯠꯁꯤꯜꯍꯧꯗ꯭ꯔꯦ ꯏꯊꯛ ꯊꯛꯀꯠꯅ ꯂꯠꯂꯤ ꯍꯥꯏꯖꯤꯜꯂꯛꯏ ꯏꯃꯥ ꯍꯥꯟꯅ ꯁꯣꯛꯈꯤꯕꯒꯤ ꯗꯥꯛꯐꯝꯅꯤ ꯉꯔꯥꯡ ꯑꯩꯅ ꯁꯣꯏꯗꯅ ꯈꯣꯠꯇꯠꯂꯨꯔꯦ ꯑꯗꯨꯒꯤ ꯍꯨꯕꯥꯠꯄꯅꯤ ꯑꯁ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯍꯤꯗꯥꯛ ꯍꯥꯞꯁꯤꯔꯣ ꯏꯃꯥ ꯂꯧꯔꯨꯒꯦ ꯌꯥꯔꯅꯤ ꯏꯃꯥ ꯑꯗꯨꯝ ꯐꯖꯈ꯭ꯔꯅꯤꯗ ꯀꯩꯁꯨ ꯊꯤꯅ ꯁꯣꯛꯄ ꯅꯠꯇꯤꯌꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯍꯟꯗꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯥꯕꯨꯡꯈꯣꯏꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯥꯒꯗꯣ ꯊꯛꯇꯣꯛꯑꯝꯃꯣ ꯏꯃꯥ ꯆꯪꯉꯛꯑꯒꯅꯦ ꯍꯦꯟꯖꯥꯡꯗꯣ ꯇꯞꯅ ꯊꯣꯡꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯁꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯆꯤꯡꯈꯩ ꯐꯝꯃꯝꯃꯤꯕꯗꯣ ꯎꯔꯗꯨꯅ ꯍꯔꯥꯎ ꯑꯃꯨꯛ ꯀꯧꯔꯛꯏ ꯍꯩꯃꯥ ꯏꯆꯥꯁꯨ ꯂꯥꯛꯑꯝꯃꯤꯗꯅ ꯍꯣꯏ ꯏꯃꯥ ꯅꯪꯅ ꯗꯥꯎꯗꯨ ꯈꯤꯇꯒ ꯂꯩꯃꯤꯟꯅꯧ ꯉꯥꯎꯗꯣꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯤꯡꯉꯛꯄꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ
ꯇꯥꯟꯖꯥꯁꯤꯗꯕꯨ ꯃꯥꯅ ꯉꯥꯡꯕ ꯉꯥꯛꯇ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯣ? ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤꯁꯨ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤꯗꯣ. ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄꯪꯇꯧ ꯇꯧꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯄꯥꯝꯗꯦ. ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯐꯅ ꯐꯕꯁꯨ ꯃꯥꯜꯂꯤ. ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ. ꯃꯑꯣꯡꯅꯦ ꯃꯇꯧꯅꯦ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯃꯁꯥꯗꯁꯨꯅꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯕꯅꯤ. ꯌꯨꯝ ꯀꯣꯏꯒꯗꯕ ꯌꯨꯝꯕꯥꯂꯣꯟ ꯈꯪꯕ ꯅꯨꯄꯤ ꯃꯥꯜꯂꯤ. ꯃꯁꯤꯗ ꯂꯥꯡꯐꯥꯡ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯃꯤ. ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯍꯧꯒꯗꯕꯅꯤ. ꯍꯧꯖꯤꯛꯇꯗ ꯇꯛꯁꯤ ꯁꯣꯟꯕꯅ ꯀꯥꯟꯅꯔꯣꯏꯅꯦ. ꯆꯠꯅꯕꯤ ꯁꯃꯥꯖꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ. ꯚꯥꯞ ꯌꯥꯝ ꯇꯥꯃꯟꯗꯦꯀꯣ. ꯅꯣꯏ ꯈꯖꯤꯛ ꯍꯥꯏꯕꯗ ꯈꯪꯅꯁꯤ. ꯅꯄꯥꯒꯤ ꯃꯑꯣꯡꯃꯛꯅꯦ. ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯕꯅꯤ ꯑꯩꯁꯦ. ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯀꯨꯏꯅ ꯆꯥꯈꯤꯗ꯭ꯔꯕ ꯅꯄꯥꯒꯤ ꯂꯤꯆꯩ ꯃꯔꯨꯗꯨꯁꯨ ꯑꯃꯨꯛ ꯆꯥꯕ ꯁꯣꯏꯔꯣꯏꯗꯧꯔꯤ. ꯐꯝꯂꯝꯃꯨꯀꯣ ꯆꯤꯡꯈꯩ. ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯈꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯑꯅꯤꯃꯛ ꯃꯆꯤꯟꯅ ꯍꯥꯏꯗꯣꯛꯅꯗ꯭ꯔꯕꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯊꯥꯅꯤ ꯃꯩ ꯍꯧꯒꯩ ꯁꯥꯟꯅꯔꯤꯕ. ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯃꯄꯨꯛꯅꯤꯡꯗ ꯈꯔ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝꯗꯣ ꯄꯦꯟꯗꯦ ꯍꯥꯏꯅ. ꯈꯣꯟꯖꯦꯜ ꯏꯍꯧ-ꯍꯧꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯔꯩ ꯀꯪꯌꯦꯠ ꯌꯦꯠꯄꯤꯗ ꯍꯧꯔꯛꯏ. ꯇꯨꯃꯤ ꯂꯩꯔꯤꯁꯦ ꯏꯃꯥ ꯄꯥꯕꯨꯡꯍꯣꯏꯅ ꯍꯥꯏꯕꯁꯤꯗ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯔꯒꯦ ꯈꯜꯂꯝꯃꯣ. ꯍꯟꯗꯛꯇꯤ ꯁꯅꯥꯗꯣ ꯁꯥꯎꯅꯤꯡꯅ ꯆꯤꯡꯈꯩꯗ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯛꯑꯒ ꯈꯨꯝꯃꯛꯏ. ꯍꯩ ꯁꯛ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ. ꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤ ꯉꯥꯛꯇꯅꯤ. ꯅꯪꯅ ꯉꯟꯇꯥ ꯂꯥꯛꯑꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎ ꯐꯖꯅ ꯍꯥꯏꯔꯝꯃꯗꯤꯅꯦ ꯁꯤ ꯌꯧꯅ ꯂꯨꯁꯤꯜꯂꯝꯃꯣꯏꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ? ꯂꯨꯍꯣꯡꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯪꯒ ꯍꯣꯡꯉꯟꯗꯣꯏꯅꯤ. ꯑꯩꯗꯤꯅꯦ ꯁꯨꯛꯉꯝ ꯉꯝꯃꯣꯏ. ꯂꯤꯁꯤꯡꯂꯛ ꯍꯥꯏꯔꯁꯨꯅꯦ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ. ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯉꯝꯃꯣꯏ ꯑꯩꯁꯨ. ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯒ ꯂꯧꯕ ꯑꯩ ꯉꯝꯃꯣꯏꯀꯣ. ꯀꯅꯥꯅ ꯈꯪꯅꯤ ꯑꯍꯤꯡ ꯂꯦꯟꯈ꯭ꯔꯕ ꯅꯨꯄꯤꯅꯤ. ꯁꯦꯀꯦꯟ ꯍꯦꯟꯒ ꯑꯣꯏꯔꯝꯃꯗꯤ ꯑꯍꯥꯟꯕꯩ ꯖꯇ꯭ꯔꯥꯗ ꯅꯤꯡꯕ ꯀꯥꯏꯕ ꯉꯝꯃꯣꯏ ꯑꯩ. ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤ ꯊꯤꯜꯂꯛꯈꯤꯕ ꯀꯤꯟꯅꯣ ꯃꯃꯥꯏꯗꯨꯗ ꯆꯩꯅꯥ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ. ꯁꯅꯥꯗꯣ ꯑꯔꯣꯏꯕꯤ ꯁꯨꯛꯂꯒ ꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯑꯗꯨꯝꯕ ꯃꯤ ꯃꯥꯟꯕ ꯃꯤꯅꯥꯏ. ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯏꯆꯜꯅꯤ ꯈꯜꯂꯒꯅꯦ ꯐꯤꯖꯤ ꯐꯤꯅꯥ ꯁꯣꯛꯄ ꯅꯠꯇꯦ. ꯆꯤꯡꯈꯩ ꯆꯩꯅꯥ ꯈꯣꯜꯗꯨꯅ ꯑꯌꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯤ. ꯑꯃꯨꯛꯁꯨ ꯍꯧꯅ ꯅꯣꯛꯅꯤꯡꯉꯤ ꯃꯔꯨꯞꯀꯤ ꯃꯇꯧ ꯎꯔꯒ. ꯀꯔꯤꯒꯤꯁꯨ ꯈꯪꯉꯣꯏ. ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯨꯞꯇꯨꯒꯤ ꯄꯨꯛꯆꯦꯜ ꯂꯛꯅꯒꯦ ꯌꯥꯎꯅ ꯂꯛꯅꯔꯤꯕꯅꯤ. ꯃꯩꯗꯒꯤ ꯍꯩꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ. ꯇꯦꯟꯁꯟ ꯃꯔꯛꯇꯨꯗ ꯃꯇꯥꯡ ꯆꯥꯗꯕ ꯐꯥꯒꯤꯁꯨ ꯇꯥꯈ꯭ರೆ. ꯅꯣꯛꯄ ꯐꯥꯖꯤꯜꯂꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯦ. ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤꯗ. ꯃꯥꯅ ꯇꯁꯦꯡꯅ ꯃꯕꯨꯡꯃꯛꯅꯤ ꯈꯜꯂꯕꯗꯤ ꯏꯃꯥ ꯄꯥꯕꯨꯡꯍꯣꯏꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯤꯗ ꯌꯥꯐꯝ ꯊꯣꯛꯇꯦ. ꯁꯅꯥꯅ ꯃꯔꯛ ꯊꯠꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯖꯠꯀꯤ ꯈꯜꯂꯒ ꯌꯥꯔꯛꯑꯗꯤ ꯀꯝꯗꯧꯕ? ꯏꯖꯠ ꯍꯥꯏꯕꯨ ꯀꯩꯅꯣ? ꯅꯪꯅ ꯃꯥ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯦ. ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯃꯥꯈꯥꯡꯗꯒꯤ ꯀꯟꯕꯤꯕꯅꯤ. ꯃꯁꯤꯗ ꯂꯥꯜꯂꯤꯁꯤ ꯀꯅꯥꯅꯣ? ꯂꯥꯟꯐꯝꯁꯨ ꯊꯣꯛꯇꯦꯅ. ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯥꯒꯦ ꯈꯜꯂꯛꯑꯗꯤ ꯅꯪꯁꯨ ꯃꯉꯣꯟꯗ ꯋꯥꯍꯩ 5-10 ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯏꯃꯥ ꯄꯥꯕꯨꯡꯍꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯅꯦ. ꯂꯨꯍꯣꯡꯕꯁꯦ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯋꯥ ꯆꯥꯎꯊꯣꯛꯅꯗ꯭ꯔꯤꯉꯩꯗ ꯃꯥ ꯃꯁꯥꯗ ꯌꯥꯔꯛꯇꯅꯕ ꯗꯥꯏꯔꯦꯛ ꯍꯥꯏꯕꯅ ꯐꯅꯤ. ꯄꯨꯝꯅꯃꯛꯀꯤꯁꯨ ꯌꯥꯏꯐꯅꯕ. ꯁꯅꯥꯁꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ. ꯑꯗꯨꯒ ꯂꯥꯡꯇꯛꯅꯅ ꯑꯗꯨꯕꯨ ꯌꯥꯔꯛꯈꯤꯗ꯭ꯔꯅꯦ? ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯍꯧꯖꯤꯛꯃꯛ ꯅꯨꯃꯤꯠ ꯂꯦꯞꯄ ꯅꯠꯇ꯭ꯔꯤ. ꯃꯥꯅ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ. ꯀꯩ ꯑꯉꯝꯕꯅꯣ? ꯆꯒꯠ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯇꯜꯂꯤ. ꯍꯥꯏꯔꯤꯉꯩꯁꯤꯗ ꯄꯨꯂꯞ ꯍꯥꯏꯍꯧꯅꯕ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯨ. ꯈꯪꯅꯤꯡꯅ ꯍꯪꯂꯛꯄꯅꯤ. ꯆꯤꯡꯈꯩ ꯅꯣꯛꯂꯒ ꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯑꯁ ꯃꯊꯥ ꯍꯦꯟꯖꯤꯟꯅꯁꯨ ꯁꯥꯖꯤꯜꯂꯨꯅꯨꯗ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯍꯥꯟꯕꯒꯤꯗꯤ ꯌꯥꯁꯤꯟꯅꯔꯨ. ꯃꯇꯝ ꯂꯦꯞꯅꯗ꯭ꯔꯤꯉꯩꯗ ꯊꯕꯛꯀꯤꯅꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯒ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯇꯅꯕ ꯍꯣꯠꯅꯧ. ꯐꯠꯇꯕ ꯏꯟꯁꯤꯟꯕꯗꯤ ꯅꯠꯇꯦ ꯏꯇꯥꯎ. ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯏꯪꯅꯕꯅꯤ. ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯩꯊꯔꯒ ꯊꯝꯃꯒ ꯆꯍꯤ 1 2 2 3 ꯁꯨꯝ ꯍꯧꯍꯟꯈ꯭ꯔꯒ ಖꯔ ꯀꯥꯎꯊꯣꯛꯅꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯅꯪꯒꯤ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯩꯔꯒꯅ ꯑꯃ ꯀꯣꯛ ꯄꯨꯁꯜꯂꯨ. ꯑꯗꯨꯗꯩꯗꯤ ꯈꯟꯖꯔꯝꯕ ꯑꯁꯥ ꯃꯥꯏ ꯀꯥꯏꯖꯔꯅꯤ. ꯐꯔꯦꯗꯅ ꯑꯗꯨꯗꯤ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯤꯡꯉꯗꯤ ꯀꯞꯄꯒ ꯂꯦꯟꯖꯔꯅꯤ. ꯑꯗꯣ ꯅꯪꯅ ꯍꯥꯏꯗꯣꯏ ꯋꯥꯗꯨꯅ ꯃꯥ ꯃꯁꯥꯅ ꯍꯔꯥꯎ ꯅꯪꯒꯤ ꯋꯥ ꯉꯥꯛꯂꯛꯑꯗꯤ ꯄ꯭ꯂꯥꯟ ꯀꯦꯟꯁꯦꯜ. ꯐꯖꯩꯅꯦ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯁꯨ. ꯑꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯨ ꯅꯨꯄꯤꯁꯦ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦꯁꯨ ꯍꯥꯏꯕꯅꯤ. ꯃꯈꯨꯔꯥꯅ ꯌꯣꯛꯏ ꯍꯥꯏꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ. ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯇꯧꯃꯛꯅꯤ. ꯑꯗꯨꯝ ꯁ꯭ꯔꯨ ꯅꯩꯔ ꯂꯩꯗꯧ ꯃꯥꯜꯂꯦ. ꯁꯤꯗꯅꯤ ꯂꯨꯔꯤꯁꯦ. ꯑꯁ ꯈꯨꯔꯧꯁꯦ ꯑꯗꯨꯝ ꯊꯥꯡꯗꯧꯔꯤꯅꯦ. ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯪꯁꯨ ꯅꯨꯄꯤ ꯀꯣꯏꯕ ꯅꯠꯇꯦ.
ꯃꯤꯅꯨꯡꯁꯤ ꯈꯔ ꯄꯣꯛꯄꯤꯔꯒ ꯃꯁꯛꯁꯨ ꯄꯪꯊꯤ ꯊꯤꯗꯦ ꯅꯪ ꯀꯣꯛ ꯑꯗꯨꯝ ꯂꯧꯁꯤꯟꯒꯦꯒ ꯂꯧꯁꯤꯜꯂꯣꯗꯅ ꯑꯗꯨꯅ ꯍꯦꯟ ꯐꯔꯅꯤ ꯁꯅꯥ ꯁꯥꯎꯅꯤꯡꯅ ꯆꯤꯡꯈꯩꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯖꯤꯟꯅꯔꯒ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯉꯛꯀꯅꯣ ꯄꯣꯞꯄꯤꯉꯩꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯣꯞꯅꯕ ꯅꯥꯍꯤ ꯇꯥꯅꯕ ꯊꯤꯟꯖꯤꯜꯂꯛꯀꯅꯤ ꯆꯤꯡꯈꯩ ꯃꯁꯥ ꯃꯎ ꯐꯕ ꯁꯅꯥꯅ ꯈꯔ ꯍꯦꯟꯕꯅ ꯋꯥꯍꯩꯗꯨꯗ ꯈꯔ ꯈꯧꯇꯛ ꯁꯥꯏ ꯈꯠꯅꯕꯩ ꯋꯥꯅꯤꯕ ꯁꯤꯗ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯂꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯔꯦ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯐꯖꯅ ꯍꯥꯟꯅ ꯁꯥꯟꯅꯔꯣ ꯃꯥꯒꯤ ꯑꯄꯥꯝꯕꯅ ꯀꯗꯥꯏ ꯐꯥꯎ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯛꯑꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯍꯧ ꯇꯧꯔꯁꯦ ꯑꯩꯒꯤ ꯈꯗꯥꯡꯃꯛꯅꯦ ꯄꯨꯡꯄꯣꯞ ꯄꯣꯞꯄꯒ ꯌꯨꯝ ꯍꯟꯕ ꯁꯣꯏꯔꯔꯣꯏ ꯉꯁꯤ ꯌꯨꯝ ꯄꯜꯂꯛꯄꯗ ꯁꯅꯥ ꯆꯤꯡꯈꯩꯗ ꯐꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯉꯥꯏꯈꯣ ꯅꯪ ꯉꯁꯤ ꯊꯦꯡꯕꯩ ꯃꯔꯝ ꯍꯥꯏꯗ꯭ꯔꯤ ꯑꯩꯒꯤ ꯋꯥ ꯂꯣꯏꯔꯦ ꯃꯊꯥ ꯁꯥꯏꯕ ꯃꯔꯝ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯔꯤꯅꯤꯕ ꯈꯟꯐꯝꯒ ꯈꯪꯗꯦ ꯇꯥꯏꯅꯐꯝꯁꯨ ꯂꯩꯇꯦ ꯁꯤ ꯍꯥꯏꯔꯒ ꯃꯀꯥ ꯂꯥꯝꯂꯝꯕ ꯃꯥꯏꯊꯣꯡ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯁꯅꯥ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯆꯤꯡꯈꯩꯗ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯅꯨꯕ ꯍꯥꯏꯒꯗꯕꯗꯣ ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯌꯨꯝꯗ ꯀꯩꯗꯧꯅꯕ ꯌꯥꯎꯒꯦ ꯁꯦꯡꯅ ꯄꯥꯎ ꯇꯝꯃꯨ ꯆꯤꯡꯈꯩ ꯊꯤꯡꯒꯠꯂꯨꯕ ꯁꯣꯔ ꯄꯨꯝꯕ ꯍꯣꯟꯊꯣꯔꯛꯂꯒ ꯇꯞꯅ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ ꯇꯥꯅ ꯇꯥꯅ ꯃꯍꯥꯛꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯁꯨꯀꯟ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅꯤ ꯃꯇꯝꯁꯤꯒ ꯁꯥꯊꯤꯅ ꯆꯨꯅꯗ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒ ꯑꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ ꯈꯜꯂꯤ ꯄꯥꯈꯠꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯆꯟꯕꯤꯒꯤ ꯐꯤꯕꯝꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯆꯤꯡꯈꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯈꯔ ꯊꯤꯅ ꯁꯣꯛꯏ ꯌꯨꯝꯗ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯅꯪꯉꯣꯟꯗ ꯄꯥꯎ ꯄꯤꯕꯁꯨ ꯇꯁꯦꯡꯅ ꯀꯥꯎꯈꯤꯕꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯅ ꯏꯃꯥꯅ ꯇꯧꯖꯔꯁꯨ ꯗꯣꯛꯇꯔ ꯑꯝꯇꯪꯗꯤ ꯀꯧꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯍꯟꯅꯕ ꯄꯥꯝꯃꯤ ꯁ꯭ꯋꯥꯏꯗꯗꯤ ꯗꯣꯛꯇꯔ ꯑꯅꯛꯄꯗꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩ ꯅꯪꯉꯣꯟꯗ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯥꯅ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯅꯪꯁꯨ ꯑꯩꯁꯨ ꯃꯊꯥ ꯁꯥꯃꯟꯕꯒꯤ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯛ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯒ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯅꯣ ꯑꯩꯅ ꯈꯪꯕ ꯗꯣꯛꯇꯔ ꯑꯃ ꯂꯩ ꯊꯥꯏꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇ ꯄꯨꯜꯂꯝꯕꯅꯤ ꯑꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯐꯖꯅ ꯂꯤꯔꯒ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯍꯥꯏꯈꯤꯒꯦ ꯂꯥꯎ ꯌꯨꯝꯗ ꯆꯠꯂꯨꯁꯦ ꯁꯅꯥꯅ ꯆꯤꯡꯈꯩꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯛꯏ ꯆꯤꯡꯈꯩꯁꯨ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯐꯠꯇ ꯂꯧꯁꯤꯡꯅ ꯃꯥꯡ ꯊꯥꯔꯕꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯕꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯀꯨꯏꯔ ꯀꯨꯏꯔ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯇꯥꯟꯖꯥꯁꯤꯗ ꯐꯛꯂꯥꯡꯗꯨ ꯃꯅꯥꯀꯣꯡ ꯊꯥꯡꯖꯤꯜꯂꯒ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯕꯅꯤ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥ ꯅꯤꯡꯕ ꯀꯥꯏꯔꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯛꯂꯦ ꯃꯃꯤꯠꯇꯨꯁꯨ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯅ ꯏꯃꯨ ꯉꯥꯛꯂꯝꯃꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯈꯨꯇꯨꯝ ꯆꯤꯠꯅ ꯇꯥꯁꯤꯜꯂꯒ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯃꯄꯥꯟ ꯊꯣꯡꯗ ꯎꯔꯤꯕ ꯁꯛꯇꯝꯇꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯅꯕꯗꯨꯅꯤ ꯃꯥꯏꯊꯣꯡꯗꯅ ꯃꯤꯅꯣꯛꯀꯤ ꯂꯥꯡ ꯆꯤꯝꯕꯥꯜꯗꯅ ꯈꯣꯍꯤ ꯇꯩꯔꯕ ꯑꯆꯝꯕ ꯋꯥꯍꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯨꯃꯠ ꯂꯥꯡꯕ ꯄꯨꯔꯤꯕ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯃꯥꯒꯤ ꯃꯇꯧꯅ ꯄꯪꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨꯗꯤ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯝꯃꯤ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯅ ꯆꯤꯡꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯀꯌꯥ ꯂꯩꯅꯗꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯦ ꯅꯥꯛ ꯌꯦꯠꯀꯤ ꯑꯣꯏꯕ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯎꯖꯥꯎ ꯎꯔꯦꯜꯇꯅ ꯄꯤꯛ ꯊꯟꯅ ꯍꯥꯏꯅ ꯍꯣꯝꯅ ꯍꯧꯔꯝꯃꯤ ꯏꯃꯝ ꯃꯝꯁꯤꯟꯕ ꯂꯝꯍꯥꯡ ꯑꯣꯏꯕꯒꯤ ꯇꯨꯡ ꯃꯥꯡ ꯌꯦꯡꯕꯗ ꯈꯤꯇꯪꯗꯤ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯄꯨꯔꯛꯂꯕ ꯃꯐꯝꯅꯤ ꯀꯩꯁꯨ ꯍꯥꯏꯅ ꯇꯞꯂꯤ ꯇꯞꯂꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯅ ꯏꯟꯅꯖꯔꯛꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯑꯉꯥꯎꯕ ꯃꯥꯂꯪ ꯃꯍꯥꯛꯁꯨ ꯏꯔꯥꯡ ꯍꯧꯔꯛꯂ ꯃꯥꯜꯂꯦ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯆꯣꯏꯔ ꯁꯝꯂꯥꯡꯁꯤꯡꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯈꯖꯥꯏꯗ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯅ ꯌꯩꯗꯨꯅ ꯐꯨꯖꯤꯟꯕꯤꯔꯛꯂꯦ ꯄꯦꯊꯒꯟꯕ ꯊꯃꯣꯏꯅꯤ ꯁꯝꯂꯥꯡ ꯃꯔꯨ ꯑꯃꯐꯥꯎ ꯀꯦꯜꯍꯟꯕ ꯄꯥꯝꯃꯨꯖꯩ ꯈꯨꯗꯛꯇꯨꯗ ꯆꯤꯡꯂꯝꯕ ꯈꯨꯗꯥꯡꯁꯨ ꯇꯥ ꯐꯥꯈ꯭ꯔꯦ ꯃꯅꯥꯛ ꯅꯛꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯒ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯝꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯈꯨꯠꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯄꯥꯈꯠꯅ ꯇꯊꯛ ꯇꯊꯛ ꯌꯦꯡꯉꯛꯂꯒ ꯃꯤꯀꯨꯞ ꯈꯔ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯅꯗꯅ ꯂꯩꯔꯝꯃꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯑꯣꯏꯔꯨꯕꯅ ꯀꯨꯏꯅ ꯃꯤꯠꯆꯥꯅꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯏꯀꯥꯏꯅ ꯂꯨꯛꯊꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯨꯄꯤꯗꯨꯅ ꯍꯣꯜꯂꯝꯂꯤꯕ ꯁꯣꯔꯒꯤ ꯈꯣꯡꯖꯦꯜ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ
ꯄꯥꯏꯁꯤꯜꯂꯝꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯣꯛꯄꯤꯔꯛꯂꯦ꯫ ꯅꯨꯡꯁꯤꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯂꯦ꯫ ꯑꯀꯣꯏꯕꯗ ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ ꯉꯥꯏꯔꯕ ꯑꯁꯤꯕ-ꯍꯛꯆꯥꯡ ꯀꯌꯥ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯁꯤꯟ ꯃꯨꯔꯕ ꯀ꯭ꯋꯥꯛ ꯀꯌꯥꯅ ꯂꯥꯛꯇꯅ ꯈꯣꯡꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇ ꯃꯅꯥꯛꯇ ꯂꯦꯞꯍꯧꯈꯤꯕ ꯂꯩꯁꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯗꯨꯅ ꯊꯤꯔꯛꯏ꯫ ꯂꯩꯁꯤ! ꯂꯩꯁꯤ! ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯖꯔꯕꯁꯨ ꯃꯍꯥꯛꯇꯤ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ꯫ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡꯅ ꯏꯔꯣꯏꯅꯅ ꯀꯧꯖꯩ, ꯐꯅ ꯀꯟꯅꯁꯨ ꯀꯧꯖꯩ, ꯄꯥꯎꯈꯨꯝ ꯐꯪꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯁꯎꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯅꯤꯡꯕ ꯃꯈꯩ ꯈꯥꯛꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯅꯣꯛꯂꯝꯃꯤ꯫ ꯁꯅꯥ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯥꯟꯅꯔꯒ ꯑꯃꯨꯛꯁꯨ ꯀꯧꯖꯩ꯫ ꯂꯩꯁꯤ! ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯂꯩꯁꯤ? ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯇꯥꯔꯗꯤ ꯑꯝꯇ ꯈꯨꯝꯃꯣ꯫ ꯑꯩ ꯁꯤꯗ ꯂꯩꯅ ꯀꯩꯒꯤ ꯂꯣꯠꯂꯤꯅꯣ?